मरुइबा पाउ पिजरे कुकी जोमी मार हाइना मपुंग फाना पंदबा चेरोल अमता याबंग हमलोय हाइना चुरचानपुर एसी की एमएलए एलएम खौतेना फोंदोरगली लाइबक थीबा थौदोक अमदा लैखिद्रबा जोय लिली मिसिगी मतंगदा जेनरिबा सिंह चैराक पिबियु हाइना जेसिना गवर्नर दा मेमोरेंडम पिसिनख्रे मे अहुमदगी हौदुना थोखिबा इरांग अदुगा मरी लेना पीपल्स यूनियन फॉर सिविल लिबर्टीज ना फोंदोकलिबा मिचंग मिखाई नाइबनी हाइना एडवोकेट खाइदेम मनीना फोंदोखरे पीपल्स यूनियन फॉर सिविल लिबर्टीज की मथक्ता सु मोटो केस लौखतुना असोइबा चुमथोकदबनी हाइना सोशल वर्कर संजय अहनथिमना फोंदोरगली माहिरोय अमा किडनैप तौखिबगा मरी लेना लमदेंग चिंग एरिया हाइना सोशल मीडिया दा पल्लखिबा अदु अरानबा वाफमनि हाइना संगदोरगली इरमदम इफुरुक कन्नबगी लानफमदा थवाई कटखरबा सिंगे मफमदा लांगबन चरा तमख्रे साबा लोइद्रिबा बेली ब्रिज सेल लौथोकलगा थबक सुबा लेपखिबगी मायोक्ता विजिलेंस दा वाखलगनी अमदी लाइनिंग लाइशोन अमदी पार्टी पॉलिटिक्स की खेनब थीदना अखोई पुना थबक तौमिनरसी हाइना आरके सनायायमना फोंदोरगली खुरमजरी ममी टीवी ना संदोकचबा प्राइम टाइम न्यूज मिडियंग ताबिरिबा पुमनमपु निरुपमा मुतुमना तरामना उक्चरी पाउ संदोक पिजरी तोंगान तोंगान बा कुकी ऑर्गेनाइजेशन सिंगना प्रेस अमदी इलेक्ट्रॉनिक मीडिया दा चेरोल थोकपा मतमदा अखोई फुरुप मसक ताकपदा कुकी जो हाइना तत्तना हपल्लिबा असिगी मखुत्ता कुकी जोमी मार हाइबना हेना चुंगनी कुकी जोमी मार हाइना मपुंग फाना पंदबा लुप सिंगना थोगलकपा चेरोल अमता याबंग हमलोय हाइना चुरचानपुर एसी के एमएलए एलएम खौतेना थादोरकपा चेरोल अमना फोंदोरकले नाकल अमरोमदा तिपाइमुक एसी के एमएलए नूर संगलूर सनातेना थादोरकपा चेरोल अमदसु कुकीजो मार हाइना मपुंग फाना पंदबा लूप प्लेटफॉर्म नत्रगा प्रेस अमसुंग इलेक्ट्रॉनिक मीडिया के खुथांगदा फोंदोरकपा वाफम अमता सुम छौगतलोय हाइरे पनबा याबदि यूनाइटेड कुकी नेशनल आर्मी UKN ना ngarang थोखिबा चेरोल अमदा कुकीजो एमएलए तराना मैतेगी एमएलए सिंगा पुल्लगा पॉपुलर गवर्नमेंट सेमननबा होटनारमलबदि अहकपा चैराक पिगनी हाइना फोंदोखिबदा हाइरिबा चेरोल असिदसु मार हाइबा वाहै असि पनखिदबनी मोइरांग पुलिस स्टेशन के मनुंग चनबा थमना पोकपीदा KH जोय लिली कौबी माहिरोय नुपी मचा अमा मसागी मयुमदा थौरी यानदुना सिरंबगी थौदोक अदुगी मतंगदा सेमखिबा JSC ना ngase बिष्णुपुर DC की खुथांगदा पॉइंट 8 यावबा मेमोरेंडम अमा मणिपुर के गवर्नर अजय कुमार वलादा पिसिनख्रे JSC की मिहुत सिंगना तालिबा डिमांड सिंग अदु था आसी की कुनगतरु फावबगी मनुंगदा थबकता ओंथोकलब तारगदे हेना अकनबा खोंजंग सिंग चंगसिनगनी हाइरी निंगसिंगबा याबदि LMC हाई स्कूल मोइरांगदा क्लास 9 तमलिबी माहिरोय KH रोज लिली नहान अयुक पुंग 11:30 मिनिट 30 ताबा मतमदा मसागी कादा थौरी यानदुना लेरंबदगे इमुंग मनुंगी मियोय सिंगना थेंगनरखिबनी मतुंगदा CHC मोइरांगदा लाइकनरबा मतुंगदा डॉक्टरना सीना पुखलकले हाइना खंगलखिबनी हाइरे थौदोक अदुगा मरी लेनना मोइरांग पुलिसना केस अमसु लौखटखिबगा लोइनना थिजिनबगी थबक चथरे पुलिस की इन्वेस्टिगेशन के मतुंग इना नुपी मचा अदुगी वीडियो अमा सोशल मीडिया दा पाक सन्ना संदोरखिबदगे नुपी मचा अदु मथंता थौरी यानदुना सिजबा ओइगनी हाइना थाजनरी हाइरे अमरोमदा ngaranggi misi asiga mari लेनना JSC अमा सेमखिबगा लोइनना सोशल मीडिया दा वीडियो थागलकलिबा मियोय अदु था आसिगे कुनगतरु फावबगी मनुंगदा फादुना मतिक चाबा चैराक पिबिनबा मरी लेनबा सिंगदा तक्सिनदुना लाखिबनी लोइनना मिसी असिगे मायोक्ता
Kaifa Kaithel Thamna Pokpida JSina Sinduna Miyam Amadi Mahiroi Singna Wakat Khongjangsu Changsin Kibani Hairi Lamdam asida kumjali sing aniga kunga humdoigi megi ahumdagi hauduna thokiba irang aduga mari leinana People's Union for Civil Liberties na Independent People's Tribunal on the ongoing ethnic conflict in Manipur haiba hiramda thizin khibaga loinana thizin bada fanglakhiba report adu nakan amatagi yengba Michang Mikhai Naiba Amadi Thizin Watpege Ajogo Mami Tai Haina Advocate Khaidem Manina Haikre Ngasi Pangmi Singa Unaba Amada Mahagna Haike Independent People's Tribunal Gi Lamai Chatret Rompanba Report Aduge Summary Sing Naina Duna Yengbada Irang Asibu Ethnic Conflict Ni Haina Phongdok Pathengna Kre Haire Maduda Natana Maitaina Irang Ase Hana Hogani Haina Palli Madusu Khudam Changdam Amata Ute Irang Asida Maitei Gi Lalhauba Arambai Tengol Amadi Maitei Lipuna Haiduna Palli Court na Maitei da ST recommendation Pinanaba Khangan Khiba Foresta Lam Takthokpadagi Haurakpani Haina Palli Haire Pumna Maksing Asi Aranbani Report Asi Pukshel Sengba Amadi Thizin Watpagi Mami Chauna Tai Haina Mahakna Fungdoki Civil Liberties na Independent People's Tribunal gi Miyoi Singna Miyoi Oipagi Lamdam Asige Miyoi Kaya Dagi Report Lawi Haina Palle Adubu Belly Dagi Miyoi Kaya Chingda Miyoi Kaya Report Lawi Haiba Adusu Uthokte Hairi Thok Liba Lam Asida Sugi Matang Kukizo MLA Singna Laukhat Kiba Phirep Jiribamda Angang Yauna Miyoi Taruk Hat Kiba Mahiroi Hemjit Amade Lentoingambi Hatkiba Miyoi Kaya Thiba Khangdana Leiriba Asige Matangda Amata Pande Haire Committee Asina Makoina Khanduna Lakpa Wakhalna Liching Oiraga Report Sembagi Mami Tai Haiba Wapam Singsu Mahangna Fungdoke Hudokane Sigumba Ukenda so isokte Habibi Nataboko Adudi Personati Ukanjana Kana to Bidi Habidanaba. Later, I go in a Kariso. We are I knew Oiba, Ujima a country Danako, Yamale Ramani, Yandosule Ramani. I said a Marmoidana, Nagadachi, Miamgi, Puni Wakal Tona, Linger, Hanta Hanba, Quishauna Hanba, the Fementary Oiba, Remark Moina, Lobuyara, Lombra, and already I am think of you Lobuyaro. Adu mupo somnege lana body na tokjabanina madu madu doctor say da haiba for and against pros and cons khanaraga aini oiba lokatya yaba leire haina koina khalagadi chana advocate chinga hudokane sigumba People's Union for Civil Liberties People's Union for Civil Liberties ke mathakta su moto case lokhatuna asoiba chumthok hangadabani haina sanjoi ahan themna phongdokre Delhi the best of People's Union for Civil Liberties organization asina August Kunda Press Club of India da phongkiba Independent People's Tribunal on the ongoing ethnic conflict in Manipur haiba lamai chatruka marifutara maripanba report asige chapter 1 gi para ahumda Report Tauriba May 3 Lishing Ani Kunga Hundoida Thokiba Kanglup Anigi ethnic conflict ase Maitai militant Singh Arambai Tengol Amade Maitai Lipun Haiba Maitai militant Singna Valley area da Khundariba Kukizo Singda attack Tauraki Madugi Laman Kumba Oina Hill area da Kukizo Singna Maitai Singda Amuk attack Tawani Haiba report ase Yumpham Yaudaba Mapung Fana Lalaba Wapam Amani Haina Sanjoy Ahan Themna Phongdorokle Oiraga, Tokriba Tokdoxing of Achumba Yumpam Oraga, Pombira Po Oragadi, Makoya Sigum report Asina, Tandu Leta than a lady Manipur, the Charang Riba Hana Sunaba, Hosi Amagamaga Changnaba Yana Driba, a Sigumba, lady situation Asida, Yamna friendly Oiba, environment Ama promote Tobidana, Achumba Putongan Bohona Birapo Oragadi, Nuxina Dana, misunderstanding later than Amagamaga Tatina than a lady Bukama sensing a set. Nungsinaba Porkoda Chomating Wagani. Peace Pornanabagi Pandamda Makoina
semgaliba report ase independent people's tribunal koba report asida sigumba yumham yaudaba aranba pau yaurapasi masi khwaidagi laibak thibani maram asina hauji ke hariba PUCL hariba organization sigi mathakta aikogi legal proceeding legal institution singna high court na natraga tongan ba legal institution singna kanglupani gi marakta hojik shanti lakpa hauraba haigadra hana sunaba tokpa hauraba president rule gi makhada masi amukka hu council kanglup Sava loidriba thong department official amadi contractor sing manaraga sel loktholaga thabak suba lepkhibagi mayokta vigilance ta wakalagani haina joint youth development committee mayang imphal maitai pangalna pangdorakli thong sabagi thabak loidringai da department official amadi contractor sing manaraga sel ayamba lokthoklaga thabak suba lepkhiba asigi matangda vigilance ta wakalagani haina joint youth development committee mayang imphal maitai pangalgi president sesam achobana section wa thamlakli hiramasiga mari leinana bengun youth development association gi office da pangthokpa pangmi singa unaba amada achobana phongdokhibada mayang imphal assembly constituency gi bengun lokok amadi wavangai constituency gi haibong makhong khul mapagi imphal turel mathakta PMGSY scheme gi makhada saba hauramlaga lepkhraba belly bridge asi chai asigi me kuntra fawbada loisingani haina mari leinaba engineer amadi contractor singna thajaba piram khibani adubu thong asi piriba matam asida loishinbagi mahutta thong sabagi thabak pumba punglep lepkhre hiram asigi matangda committee gi maikai dagi RTI tharuba matamdadi lupa crore ahunga lakh kun rom changadaba thong asi haujik phawbuda lupa crore aniga lakh yankhai hena department official amadi contractor sing manarga lokthokre haiba adu khangbangamle maram asina asigumba sel lokthoklaga thabak sudriba official amadi contractor gi mathakta mathau taba action lokhananaba committee gi maikai dagi vigilance department da wakalagani hiram asida lengak ki mari leinaba singna akanba mityeng changbiduna maikai asongi amatangai raba thong asibo athuba matamda loishinaba mathau taba thabak sing lokhatpiyu loinana committee gi maikai dagi handak thakiba RTI aduda sekmaijing dagi maibam phawbuda sakhiba tongan ba belly bridge sing asidasu project ta yaurakhiba sabagi guideline aduga khetnaba yaure maram asina hiram asidagi lenga ki mari leinaba singnasu medium changbiduna hariba mayang imphal area gi akoibada leiriba naungna sariba thongsing asi quality leina sahanba amadi matam chana inauguration tawhanaba poktak pibiu haina achobuna makhatana phongdorakli lupa crore ahumga lakh something khara lakpa tender amount da lupa crore ani makhai hena lokthokraba thabukta only pillar makhong masa among mamang da soina media du chagrabduni mamang da soina media gi through da miyam da khan khrabaduni pillar makhong masa amom thamlamaga akhui calling ga ba jot khara puraga thamjalamaga lamna kan da lital leba khara hapsalamaga leire makha ta progress kemta leite hariba posi matang da kari numita karamba matamda thabaksi suba hobi gadoribno thabuk loisan bidoribno haibasi aikhoi gi leiriba JYDC gi baida gi leiriba mihusing siga punna aikhoi gi thikadar sing yawan biu aduga department gi e masa yawaga punam dang phamina jabasi e masana aikhoi da hariba pose phamina na bahaiba thikadar sing aikhoi na chief kanogi chief engineer gi kano thakta kauraga wali saba kanda ma se thikadar si sakuni ka thabu suri thikadar si lai aduna thikadar si atopa sigi bridge ga taba atopa bridge saba da so ma si mayam ma chena ramdra ma se da sa ta raga leire are aidi leire ba department gi mi sing sidagi su haujiki thikadar sina hero sare aidi ma angon de gena kan ba thoba leitre ba posi public ki asuyamba praja gi asuyamba public ki yamna maruiba asigumba property asi manghan bada hariba thikadar si number 1 ni aduga asuyamba paisa si lokthok ngarang pikliba school mahairoi ama sakhangdaba singna Imphal West district manung chana leiba lamdengi chingi mafam amandage kidnap tawkre haina social media amadi print media amadi electronic media singda phongdokna rakhiba adu laibak thibani haiba thodok adu lamdengi chingi area da madugumba thodok amata thokiba leite lamdeng ching area haina phongdorok liba asi maikai asomgi miyamna nungai taba phawi haina lamdeng makha lekai da women's development association sengdorokli wafam asi ngasi lamdeng makha lekai da lekai asigi maira paibi singna
पांगथोखिबा पावगी मिफम अमदा लमदेंग मखा लेकाई विमेन्स डेवलपमेंट एसोसिएशन की मेंबर थांगजम जमुना देवीना फोंदोखिबने पावगी मिफम अदुगा मरी लेनना महाकना मखा ताना हाइखिबदा ngarang mahairoi amabu sakhangdaba singna phaduna pukre haiba ase lamdeng makha lekai development association na thodok adubu nungai daba phongdoi adubu thodok asiga mari lenana media kharada lamdeng ching area haina phongdorakiba aside laikai asina nungai daba phawi maramdi hairiba mafam asida kidnap tawbagi thodok amata thokiba leite matung tarakpada social media amadi print amadi media singna chap chaba paw lobiraba matungda asengba mafam adu phongdokpiyu aranba paw asina maram oiraga laikai asigi miyamda khudong thiba kaya thoklakpa yai maram aduna asigumba laibak thiba thodok asi matungda amuk hana tawhanbi ganu haina phongdorokli tang kunmari numit asida akoina social media da akono ngasi phongdok jaribase ngarang tang kulumdoi thani tan 2025 ingda Hangja numit asigda school angang ama kidnapping tawduna tawki haiba social media amasung media da phongdokiba paw adugi matangda lamdeng makha laikai women development association amadi club ki maigai dagi leibak miyamda kari wafam khara thamjari madudi ngarang school angang ama kidnapping tawki haiba adu nungai ta phongdok jari makha tarakpada haiba thawdo ado lamdeng Tara suba amadi taramatoi suba ARB amadi MR gi jamandar gi recruitment gi result athubata lautho haiba demand tawrduna ngasi kaisampat leimajam laikai da leiba yaifa thoni community hall da wakat mifam pangthokre ngasi gi wakat mifam atuda sarugya ki ba candidate amana pawmi singda haiki komjali sing ani ga taragani panda government na notification ama thoktuna tara suba ARB taramatoi suba ARB amadi MR gi jamandar longnabagi recruitment ama pangthoki chahi taru khelaba phawba authority na recruitment ki result lauthoktana ngasi phawba namsinduna thambiri atuba matamda mari leinaba singna recruitment ki result lauthokpiyo haiki karigumba recruitment ki result lauthokta tarabadi candidate singna makhal makha kaya gi khongjang changsingani haina phongdorakli notification thokra matungda taramari taramathoi suba IRB jamanda gi recruitment gi matangdani ngasi bawbuda ko gi recruitment asi haidoktana lei ibasi sei taruk almost hele sei tare phaga da basuna gi tha khara gata ngaire aduna akoina ngasi myam phamni gi request of the manipurda akogi tabakse kawuraganda haidoktana matang ni thambagi sanabisia masi matopiro aduga mari leinaba honorable MLA sing aduga mari leinaba official sing ikai khunajari honorable governor aduga respected DGP sir ADP sir अखोई की तरामथई सूबा MRB जमादा से अखोई स्ट्रगल मैम थेंगजरे अखोई की रिक्रूटमेंट अखोई यौजरीबसे अखोई डिसिप्लिन सर्विस अखोई सरकार की मोट येंगा स्टेट की लेरिबा इश्यूज मैम सिंजे अखोई प्रायोरिटी बेसिस अखोई खांगा अखोई लेजरपनी दिस इज टू मच about to complete 7 years सही तेरे फागा दबा था खर गत ngaire असुतु सही से सरकार ना कोई से मिराई गिरे अदुगा क्वाइटगी नुंगाई तबा अमना हारगदी सब पानन थबक कोमिनाबा तरामरी तरामतु सुबा राइफलमेन सिना ट्रेनिंग लोरगा हजिना थबक पुबा होग्रे जमानदार कमुगिन हजि कराइदा थंबिरि बगे अदुगा अमना मु अनका 15 सुबा 15 Paubite Government High School ge building shabada chayet na lei haina wangoi SDM na order thorok liba ase kakthat piyu haina Paubite miyam na phongorokli wangoi AC ge manung chana leiba Paubite Government High School ase ge building construction tawbada chayet na khara leibagi matangda Paubite ke khungi club sing ahal laman chhatra naharol pumnamake apunba mifam ama pangthokre haiba mifam ase da resolution manga lokhi mifam ase ga mari leinana Paubite Islamic Multicultural Association के Chief Advisory Ahmad Ali Elias Ami Ibungona Phungdorakpada Wangoi gi Sub Deputy Magistrate na School asi gi building shana bahodariba asida chayet na leire haiduna order ama thoklakliba ase Paubite ki miyamna yaningde hairiba order se kakthat piyu loinana school asi chawkhat thorang gi damakta constructor ama natraga MLA Singna School Chabada Paubite ki miyamna corporation pijagani loinana SDM na thoklakliba order asi kakthat pinaba SDM da Paubite miyamna aiba cherol pishilagani haina phongdorakli
सागे हाइना लाकपदा सानबा अमदि मसिदा पवित्र की खुन की प्रजा सिंगना मसिबु आइदि सोजो कोऑपरेशन पीबा हाइना ngasi मिफमना अहानबदा मसिगी रिजोल्यूशन लौरे अनिसुबदा मसिदा एसडीएम ना सब डिप्यूटी मजिस्ट्रेट वांगोइना हाइबसि डिस्प्यूट लैरे हाइदना ऑर्डर अमा थोलिबसे मसि पवित्र की प्रजा मियामना यानिंगदे डिस्प्यूट लैते हाइबो ऑर्डर से कथतपियु हाइदना नसिगी पवित्र प्रजा की अपुनबगी मिफमना मोल अमा तो ओइना हाइबो ऑर्डर से कथतपदा यानरे लेपनरे हाइबा ऑर्डर से कननबगी दमकता एसटीएम दा आइबे चेरोन पवित्र खुन की प्रजा की आइबे चेरोन अमसु इसिनबा हाइना ngasi सभान पास तौरे लोइनाना ऑनरेबल एमएलए दसो हाइबा बिल्डिंग सिंग असि साब लाइनिंग थौ सनामही टेम्पल बोर्ड सिंधुना ngasi हौखिबा चाही लिशिंग अनि कुनगा हुमदोगी मेगी अहुमदगे इरमदम इफुरुप कन्नबगी इहौगा मरी लेनना थवाइना पोंथा पिख्रबा अथौबा अथौबी सिंगी मफमदा अहुमलक सुबा ओइना हाइकल लेकत तमदुना लांगबन चरा तंबगी थौरम इम्फालगी अहानबा मणिपुर राइफल्स ग्राउंड हायिंग खोंगबाल उफोंग युमफमदा लेबा लाइनिंग थौ सनामही टेम्पल बोर्ड की छंगलेदा पांगथोखरे इरमदम कन्नबगी दमक थवाइ कटख्रबा अथौबा अथौबी चामगा कुंथ्रागा निपान की मफमदा लैसु कतुना लांगबन तरपन कटखी थौरम की सरुक अमा ओइना तोंगान तोंगानबा रिलीफ कैंप सिंगदा जंगजौफम लौतुना लेरिबा रिलीफ कैंप की अंगांग सिंगी ओइबा थांगता पुंग पेना इसाई थौगल उठकी थौरम अदुदा सनामही टेम्पल बोर्ड की सिवादता लुवांगना हौखिबा चाही लिसिंग अनि कुनगा हुमदोगी मेगी अहुमदगी हौदुना चाथरकलिबा लान असिदा इरमदम इफुरुप कन्नबगिदमक थवाइ कटख्रबा अथौबा अथौबी सिंगबु निंगसिंगबा अमदि मखोइगी मफमदा लांगबन चरा तंबा ओइना ngasiगी थौरम असि पांगथोकपनि हाइखि खुगी आमगी मिते को पाना पाए हो बुनि मिचिने अला हो बकाना मतम अमदा रो पाना आएगा या मया लान नरम पाना पाई पबदी आदि आहा हो अदना लांगबन क्लासिदा आदि खवाइ सिंग इंधरे याइना पाई अहोबा होबसी पान की कोले इंधरे खवाइ सिंग दु पुई ने केदबगी कोई नारांग खोरांगा मोय मोय ऐतारे मन की आराम पाना मया सुई अनल रते बदेनो उना कोई आदि मिसे कोई ना पाई मरु होइनो लाइनिंग लाइशोन अमदी पार्टी पॉलिटिक्स के खेनब थीदना लेबाकी इफुरुप की असुक चिरब तानफम असिदा कोक जुंगसिनरगा पुन्ना थबक तौमिनसी हाइना पीस कमिटी कंगलैपाक मणिपुर की एडवाइजर आरके सनायायमना फुंदुरगली वापमसिंग असि पीस कमिटी कंगलैपाक मणिपुर न सिंधुना हंदकी लान असिदा ममालेबाक की दमक थवाइ कटख्रबा अथौबा अथौबिसिंग मफमदा लांगबन अहैसोइ तंबगी थौरम अमा इथाई पुनम सिंगी इरोंग अहुम फांगबा तुरेलदा कुंबी असेंबली कॉन्स्टिट्यूएंसी की एमएलए एस प्रेमचंद्र यावना पीसीकेएम की एडवाइजर आरके सनायायमा प्रेसिडेंट केएच राजेश इजम की फाउंडर प्रेसिडेंट एन राजेंद्रो एलाइस बोयसु सरुक यादुना लांगबन हैसोइ तंबा अदुदा फुंदोखिबनी आरके सनायायमना हाई पुनम चिंगद लेरिबा माइचौ तरेना पुन्ना फमिनदुना वातानकिबा मफम असे हाना सेमगलंबा असिदगे मखाताना सेमगत छागनबगी थौदांग अदु लौमिनबा फिरेप लौरे हंदकी लान असिदा लैखिद्रबा सिंगी निंगसिंग खुबम सिंग सेमगतपगी थबक सिंगसु पुन्ना चथमिनखिगनी थौरम अदुदा मणिपुर की पुवारीगा सागोनरिबा मफम अमसु ओइरिबा इथाई पुनम चिंगद लेबा लाइनिंग थौ लाइरेमबीगी मफमदा थौनी थौरम तौरबा मतुंगदा इबुदौ माइचौ तरे के वातानफमदा हाइकल लेकत तमदुना लाइबाक मरा तमना नुंसी चानना लेननबा थौनिखि लांगबन हैसोइ तंबा अदुदा एमएलए एस प्रेमचंद्रना हाई लमदम असिदा थोगनिंगदबा थौदोक कया थोख्रबसु हौजिक्ति इरैबाक असिदा लेमिनरिबा हानगी मणिपुर इंचिकपा मणिपुर अमा ओइननबा होटनबदा ngasiदी इपा इपुना थंबिरमलिबा लिगलम असिदा आइखोइ मयामना चत्तुना पुन्ना होटनमिनरगा थोगला हौगलकलिबा लाकदौरिबा हिरम कयादा तुंग कोइना याइफा नुंगाइबा हानगी महौसागी इंचिकपा मणिपुर अदुमक हलकपा ओइरसनु हाइना महांगना फुंदोखि ngasi mak leiriba party politics ki khenaba mayam thidana hoilepa ke khunai ge purukki chiro tanpam sesta kok chunginaraga thabak taminasi heminasi sakhat minasi mapan tangnama heminasi abakran sesta khoina punna khosamdar saminasi paujolase echas bizinenge mafam sesta masau terena punna
ꯐꯝꯃꯤꯟꯅꯔꯒ ꯋꯥ ꯇꯥꯟꯅꯈꯤꯕ ꯃꯐꯝꯁꯤꯡ ꯑꯁꯦ ꯍꯥꯟꯅ ꯁꯦꯝꯒꯠꯂꯛꯈꯤꯕ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕꯒꯤ ꯊꯧꯗꯥꯡꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯂꯧꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯂꯣꯏꯅꯅ ꯑꯇꯩ ꯃꯐꯝ ꯈꯔꯗꯁꯨ ꯑꯩꯈꯣꯏꯅ ꯂꯩꯈꯤꯗꯕ ꯑꯗꯨꯒꯨꯝꯕ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯗ ꯂꯩꯈꯤꯗꯕꯁꯤꯡ ꯑꯗꯨꯒꯨꯝꯕ ꯃꯐꯝꯁꯤꯡ ꯁꯦꯝꯒꯠꯄꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯅꯤ ꯁꯤꯗ ꯅꯠꯇꯅ ꯃꯌꯥꯝ ꯑꯁꯦ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯏꯍꯧ ꯑꯁꯦ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜꯗꯣ ꯉꯁꯤ ꯏꯆꯥꯁꯤꯡꯗ ꯄꯤꯖꯔꯤ ꯈꯟꯗꯧꯗꯕ ꯀꯌꯥꯅ ꯁꯣꯏꯈ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯃꯤꯟꯅꯕ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯃꯅꯤꯄꯨꯔ ꯏꯪ ꯇꯞꯄ ꯃꯅꯤꯄꯨꯔ ꯑꯗꯨꯒ ꯏꯪ ꯆꯤꯛꯄ ꯃꯅꯤꯄꯨꯔ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯉꯁꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯂꯤꯕ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯇꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯅ ꯍꯧꯗꯣꯛꯑꯒ ꯂꯥꯛꯀꯗꯕ ꯍꯤꯔꯝ ꯀꯌꯥꯗ ꯑꯩꯈꯣꯏ ꯇꯨꯡ ꯀꯣꯏꯅ ꯌꯥꯏꯐꯕ ꯅꯨꯡꯉꯥꯏꯕ ꯍꯥꯟꯅꯒꯤ ꯃꯍꯧꯁꯥꯒꯤ ꯑꯩꯈꯣꯏ ꯏꯪ ꯆꯤꯛꯄ ꯃꯅꯤꯄꯨꯔꯗꯣ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯤꯗ ꯊꯝꯖꯩ ꯉꯁꯤꯃꯛ ꯂꯩꯔꯤꯕ ꯄꯥꯔꯇꯤ Akham Bonbirdaja Singh retired IFS na iba History of Forestry in Manipur haina mingthonba lairik ama ngasi Kaisampata leiba DIPR gi auditorium da phongkre lairik phongbogi thoram aduda Anurag Baspai IFS Additional Chief Secretary Government of Manipur Dr. R.K. Nimai retired IAS K. Radha Kumar Singh retired IAS amadi T.H. Ibobi Singh retired IFS na athoiba mithunglen sing oina saru yakhe loinana R.K. Amarjit Singh IFS Special Secretary for Forest na Government of Manipur na lairiki maramda wangangkhe It's no Heritage Council amadi Kuyom Healthcare anina punna khusham naduna ngasi thangmai bandal leiba Punya Children Home for Girls da nongmagi oiba medical camp ama pangthokre ayuk pung 10 ga minute 30 dagi hauna pangthokiba medical camp aduda home asida leiriba nupi masa singda lemna layeng chathakibaga loinana hidak langthak singsu yenthoki medical camp asiga mari leinana Hericon gi Secretary Grievances Shell amadi Secretary Publicity in Charge Akam Rishina Hai ngasi kana leijadraba angang sing asigidamakta Hericon amadi Kuyom Healthcare ga khusham naduna pangthokliba medical camp asi maru oina hauzik weather gi ahongba lakpa matam oibana angang sing asibu nada yektana masama uphana leina bagidamakta pangthokpani loinana Punya Children Home nasu kana leijadraba angang singidamakta Paikhalakliba thabak thoram sing asidasu pungning thaugatpa oina medical camp asi pangthokpani haina phongdoki Mari August ki tang kun May 2025 asida Hericon amasung Kuyom Healthcare na sinjaduna Punya Children Home for Girls hariba Children Home sida koina si medical camp ama sinjari asigi maramdi hujik weather su change okpa angang singbu masama u phana lainabagi dam panamda ko Hericon amasung sigi Kuyom Health Care haiba clinic asiga pula taw sinjabani asida Punya Children Home su awang bathakta moina yengjerga su asigi mathakta asigi mao asigi mateng pangboina akoina su Hericon na pulla ga haitare masida side home asida akoina si medical camp si sinjabani ngasi medical camp je kari di doctor je kam bon lai Uripong nupi apun baluki Tarasuba Foundation dega mari leinana angang singi sport painting competition amang ase Langol Game Village Zone 3 da leiba Meeting sanglenda pangthokre category ani thongna khaidoktuna painting competition asige ahanba category da class 3 dagi class 5 phawbagi scenery haiba theme asida ani shuba category da class 6 dagi class 8 phawbada save energy haiba theme da pangthokhi competition asige prize lakliba August 13 da pangthokadoriba uripong nupi apunba lupki Tarasuba Foundation de numita lanthok lagani haire Explore the history of Kangleipak Manipur haiba theme da first state level Kangleipak Manipur history competition ama
Kanglaipak Students Association KSNA Sinduna Bisnupur District CI College Bisnupurda Pangthokre category ahum thokna khaidokuna pangthokiba history competition aduda Bisnupur District tongan ba school singdagi lakpa mahairoi chatret henmana saruk yakhi thawramaduga mari leinana KSA Bisnupur District Council ki President Pari Tomba Wahenbam na phongdokhibada illegal immigrants kayana chahi kayagi puwari leijaraklaba Manipur gi history asibu semdok sadokna ba honarakliba ase kannabagi damak mahairoi sing asida Manipur gi history asi haujik amadi haurakliba mahairoi singda hena munna khanghanna bagi damak competition asi pangthokpani haiki na nasi Kanglaipak Student Association na ahan boina sinjaba first state level Kanglaipak puwari khangmunaba haibagi competition asida sinjaba dugumlaba competition adugi Bisnupur district ki ona nasi ko Bisnupur da leiba CI college ta Bisnupur district ki ona apunba satra lising na participate tawduna pangthok jabani akoina karigidamta masigi Kanglaipak ki puwari asibu nangnariba no habidi tungda haurakadoriba mahiroi sing asida akogi yelhongaidagi nintau palingai matamdagi hongna chai lising anigi aiba itihas puwari leijaraklaba sigumlaba Kanglaipak haina khangna mahujikna Manipur hain khangna ba Kanglaipak Manipur sigi chai lising ani hembagi puwari leijaraklaba sigumlaba iramdam asibu ngasi ngarangta illegal immigrant ona changlakpa kaya amakhakna akogi history asibu tongan ba mawngda semdok sadoktuna kaya journal kaya amakha puthokakpa tongan ba lai kaya amakha phoklakpa je maram orakanda akogi hanadagi leijaraklaba history achumba history. Stop extortion, fix ₹20,000 per month as minimum wage, restore free movement in national highways, implement Food Security Act, provide special economic package, fix ₹600 per day for MGNREGA workers, rise status of scheme workers as government employee have a theme that demand tawduna Save Manipur, Change Manipur haiba asida struggle month thauram ngasi CPI Bisnupur District Council ki office ta pangthokre All India Trade Union Congress ki meeting makhada All Manipur Airtel Workers Union na sinduna pangthokiba thauram aduda AITUC ki General Secretary L Sotin Kumar BPS Nilo Kumal Secretary KH Samungau All Manipur Airtel Workers Union ki President N Rupachandra General Secretary S Indramani BP K Sankar Sharmana athoiba mitung ninsing oina saruk yakhi thauram aduga mari leinana AITUC ki General Secretary L Sotin Kumar na phongdokhibada Manipur ki miyamna Manipur kaiba yaroi Manipur ki apunba ki saktam kaidana na ba hotnarabasu PM Modi na luching ba lengak asina Kuki gilam Naga gilam Union Territory lauthorakpada athingbina balaite Pali lengak asi dictatorship lengak ni lengak asina constitution na yadaba non democratic oiba thabak kaya ama tauri malemda India asi inak khunba leipak ni hairabasu company chongna leiba millionaire billionaire mayamna inak khunba lairaba misam miyam prajana charas ani suna chaba phangdaba lamdam ni haina phongdokrakre ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯒꯤꯗꯃꯛꯇ ꯈꯅꯥꯎ ꯃꯈꯩ ꯂꯥꯎꯔꯤ ꯑꯗꯨ ꯃꯣꯏꯗꯤ ꯃꯤꯅꯤꯠ 5ꯗ ꯂꯥꯎꯊꯣꯛꯑꯀꯥꯟꯗ ꯅꯥꯒꯥꯒꯤ ꯂꯝ ꯀꯨꯀꯤꯒꯤ ꯂꯝ ꯃꯩꯇꯩꯒꯤ ꯂꯝ ꯇꯣꯉꯥꯟꯕ ꯌꯨꯅꯤꯌꯟ ꯑꯍꯨꯝ ꯇꯦꯔꯤꯇꯣꯔꯤ ꯑꯍꯨꯝ ꯊꯣꯛꯑꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯅꯥꯅ ꯊꯤꯡꯒꯗꯧꯔꯤ ꯊꯤꯡꯕꯤꯅꯕ ꯂꯩꯇꯦ ꯚꯥꯔꯠ ꯁꯔꯀꯥꯔꯁꯤ ꯌꯥꯝ ꯇꯧꯕ ꯉꯝꯕ ꯄꯨꯔꯥꯄꯨꯔꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯗꯤꯛꯇꯦꯇꯔ ꯄꯨꯔꯥꯄꯨꯔꯤ ꯃꯣꯗꯤꯒꯤ ꯂꯩꯉꯥꯛ dictator की सरकार ने अनकॉन्स्टिट्यूशनल होइबा थबक कया मा तौई अनडेमोक्रेटिक होइबा थबक कया मा तौई मार तौई सिदा गसी मियाम पुनुम अवाब कया मायक नरि बसे मसीदी भारत सिना खुले भारत सि पृथ्वी की मनुग इना खुनब अदु लेपाक सिंग मनुग अहुम सुबा मरी सुबा स्वाय खोय लेरे आइ कनानि ना खुलिबनो कनानि ना खुलिबसे अंबानी की नाखुनबन एयरटेल की मपू अंबानी की नाखुनबने अंबानी की नुपी नीता अंबानी ना नुमिदा की पुंग तरा तामतंदा
tak lawan suyem na madamda Airtel dagi lapo profit more than 14,000 Reliance ki sorry ado magi profit ma pangi sumai tongan ba adu ba akoi senjau pai bisna chalai ba adu ba akoi ki company maya mamagi adu profit ase adu ki matik so tha asigi tang tara nipanda imphal da khongsang khiba jiribam degi nongchuk ngakpi jiri women multipurpose cooperative society limited jiribam cluster federation asigi managing committee member kungamathoi community facilitator ani CLF staff ama MIS BRT ama mission staff ani yauna punna mioi kunga tarena saba MC immersion exposure visit numit mangani ki khongchat ngasi loisin khre tha asigi tang kunda Imphal East ki ITA MCLF Khurai Chingangbam Lekai da State Mission Manager Binota Loitongba DM Imphal East Nausram Bashanta ITA CLF ki President Yaikhom Surmilana Hongdokhiba MC Exposure asida ngasi mangani shuba loishin khibagi ayuk ki thauramda ITA CLF ki makhada leiba Lamyan B VLF na siliba back to school da social inclusion and social development ki hiram mari gender convergence amadi social inclusion da yumpham oiba singda saruk yaduna select group members singna mairoi amagum school karakpa singe matang da wakhal taminaraba matung site seeing gi saruk ama oina ITA CLF ki manager Yaikhom Paikhom bana guide tawduna maming jatlaba Kaibulam Jaw National Park yengba amadi Loktak ki Sendra gi khongchat amasu chatki numit mangani chupna pangthokiba exposure visit asigi matangda District in charge Jiribam gi Wahengbam Prem Chandra na hakibada ngasi nongchup ngakpi jiri gi managing committee gi members singna exposure visit asida Imphal East leiriba model CLF singi office barrier managing committee singna Maipunari ba thaudang sing CLF singi tongan ba thematic sing livelihood financial inclusion cadre asina chingba tawriba sing asida thaudang lobiriba sintha khal asina chingba pumna maposu thagatpa phungdorakle Armed Forces Ex-Servicemen Welfare Association Thobal na linkhatuna ex-servicemen family shinge yai phanaba thabak thauram sing paikhalakpa chahi tara mapung farakpaga loinana tara suba annual rising day ceremony ngasi Thobal wangmatabada leiba Sai Mandir da pangthokre thauram aduda Lieutenant General Konsam Himalaya AFESWA ki President Retired Wing Commander AK Devendra Singh Retired Colonel CH Inaubi Retired Colonel IS Sanam Amadi Retired Colonel P Opendrana Chingbana Presidium members sing oina saruk yake tharongi mapung oiba saruk ama oina ex-servicemen singna makhoi gi haijaba entertainment kaya utuna nungai ba phongdok pagalonena makhoina service tawringai da thengna khiba awa nungai wari kaya phongdok naki loinana association gi maikai degi members singda achamba khudol kaya su tamki thorom aduda wangang laduna
IT General Konsam Himalayan High ex servicemen singi oina khwaidagi darkar oiba asi medical amadi canteen gi facilities sing asini Rajya Sainik Board Manipurna ex servicemen singi tangai fadaba sing asi phangananaba matam gi oina hotnari Koirengai da lairiba amadi canteen asida Kungatare Suba Mountain Division at Chauna contribution to Viduna ex servicemen singda henba facility kaya piri healthy oinasu hospital na chingba kayana khudong chab kaya phangalagani ex servicemen contributory health scheme gi makhada chahi humputara suraklaba ex servicemen singi damak ahenba khudong chab kaya su lagle loinana lagliba October November asidagi lupa crore kun lom changna Koirengaida permanent oiba anoba ECHS building amasu sananaba amadi masigi hek nakalda ex servicemen singi damakta shopping complex amasu sananaba thaurang pumnamak loire hairi andakar warisi medical ga canteen facility kana brandegi canteen ga ECHS ka facility yamna farabani adagi Bavina Hospital empanel ni test to bahama to bakai pesa kan changar right ko ECHS ki hairaga rule me am thora bane adi sahi 70 surati hidak si kan ota yum da thila kadab ni 70 surati kana reference ka da lete direct adha empanel hospital da sabai adu do kya khanjan biyo je ECHS ki building do kujik temporary ni kano ama permanent structure ama hujik October dagi haurani Koirengai da sabase adugi nakanda ECHS gi nakanda shopping center ama su sanction tore shopping center is the hujik laiba dukan pura canteen zoo shopping ex servicemen gi ni koin haijarisa sahi ani gi matung da di sahi ex service ECHS ki building aduga canteen na shopping center khara chauna dukan kon kontra le raga Madugi project to complete the Upalama imagi damak haiba pandan gi makhada Oinam Assembly constituency gi chakwa thaurangda khumang chawshinaba amadi atai hiramda awonba ama purakna ba pandamda irengbamdagi social activist KH Jibon gi luching makhada ACSC gi khul tarago humdoi gi naha singna semkiba youth for change Oinam AC na sinduna ngaikhong khunauda ngasi u chara kaya thakre youth for change Oinam kendra gi luching ba social activist irengbamdagi khumukcham Jibon amadi volunteer sing mera paibi ima sing kayana ngaikong khunau gi lambi gi nagyata uhoi panba urum langba hidak oina kanaba makhalgi uchara chahum lom thaki youth for change ki advisor Jesu Chandrana ngasi thariba uchara sing soidana hingnaba youth for change na honagani hairi khumukcham Jibona phongdokhibada DC Bisnupur Puja Elangbang Mirang Makhada DFO Bisnupur na Uzara Singh Piraktuna Upal ama imagida makhaiba banner asigi makhada ngasigi ngaikong khunau dagi Uzara Singh asi thakibani AC asigi atai khul sing dasu Uzara thabagi thabaksu paikhalagani haiki masigi hariba thabak punama asigi initiative na khoigi Madam Puja Elangbam Puja अखोगी DC ओइबिरिबी मैडम सिना माने इनिशिएट तौबिरगा मागी एडवाइस मतुंगिना अखोइना सिगी उचार थाबगी थबसे माइ पाकना पांगथोकप ngamjabani masigi dangta मैडम रोमाबाई अमदी मैडम पुजाबु अखोगी यूथ फॉर चेंज गी माइगेदिगी यामना थागतजगबल लोइनना ताराम नौकचरी अदो मतुंगसो अखोई यूथ फॉर चेंज ना अखोगी खुंगंग ताउम दोइसिदा लेप्तना अखोई उचारा Thawal District ki Hairok Bazar da leiba the Social Cultural Educational and Sport Development Organization ge nipuga manga suba mapok nomin thauram amang ase Hairok Bazar ge kaithel sangda pangthokre ngasi ge thauram adu da Thawal Jilla Parishad ki member M Rasmani Singna chief guest Hairok Municipal Council ge vice chairperson TH Bridget Singna President Amasung Hairok Part 2 GP ki chairperson TH Premjit Singna guest of honor oina sarugyakhe Tharamaduga mari lenana M Rasmani na phongdokhibada laikai amagi club na lawriba thaudang ase yamna maru oi haike mafam ayambada club ki thabak thauramda thau puriba khaktada hek
इंथोकपगी चटनाबी अमा हेक हेक उबा असी खरा सेमदोक मिनासी हाइना महंगना फोंदोकी लैकाय अमगी क्लब अमदी हाइरोक अपुनबा क्लबना लौरिबा थौदांग कयाबुसु थागतबा फोंदोकी ngasiगे थौरम अदुगा मरी लेनना हंदक पांगथोखिबा कोशेमना लौबा एग्जामदा हाइरोक्तगी पोजिशन 18 यावरखिबा लाइस्ट्रम दिंकु अमदी हाइरोक्तगी मार्क वांगना फंगलबा महिरोय 18 क्लब की माइकेदगी खुदोल तमखी अमदी बोसेमना लौबा एग्जामदा हाइरोक सर्कल की ओइना मार्क वांगना फंगलबा महिरोय 18 दसु मना मथुम कया अमा पीखे मखाताना क्लब की माइकेदगी क्लब असिगी खोखो सानारोय 15 मुक्ना सानारोय 9 अमदी कोच अनिदसु मना मथुम सिंह पीखे ngasi thauram aduda hairok apunba club ki president wahengbam jiban amadi hairok ki masak naiba mioi kaya su saruk yakhi Manipur Police na state asige tongan ba district singda changchilagli ba mitop sing khandokpagi akhanaba drive makhatana leptana chathare Manipur Police control room na thadrokpa warol amagi matung ina Senapati Police na su khongjang asige saruk ama oina haukiba matam khara asida mioi lishing ahum ga chamanga masak khangdokpa ngamkhe Senapati District Police ki paw amagi matung ina matik chaba che sa sing yagdana Senapati District phauduna chatliba mioi sing yengsin bagi thabak police na tha asige हौरकपदगी डिस्ट्रिक्ट असिदा चथरकले था आसिगे तरेतगे ngarang phawbada Senapati Police na mioi lising ahumga chamanga ga yankhaiga mapan masak khangdokhe masigi manungda mioi chaniga Maripu tara taruk inner line permit yaugdaba mioi singni aduga mioi chaniga kuntraga tarena matam helaba inner line permit pairamba mioi singni haire chahi sudriba angang nipan thabak sunabagi damak pusilakhe hairiba angang sing asi mauget tagi halanki haire pawasina makha taraduna hai inner line permit yaugdaba natraga matam loiraba ILP paiba mioi sing mauget leiba ILP counter da nauna ILP pk housing maki oina ain kaina mitop changchilakpa thengnadri haina pawasina makha tarakle Manipur Police CRPF amadi BSF na drug kamari leinana Changshin kiba operation amada lilong gi tongan ba mafam singdege mioi manga drug ka konana fare hairi farba mioi sing adudi MD Mustakim chahi kun thraga mapan liloi usoi pokpi tharau rok MD Sarip chahi kun lilong usoi pokpi tharau rok MD Ajit chahi kun thraga ni thoi lilong makha lekai Ruhima chahi kun ga taruk mapuroiba MD Ajit lilong makha lekai amadi MD Boboy Elias Yahya Khan Jai Kuntraga Manga Kiamgai Mamang Lekai Degini Mioi Amadagi KG Aniga Gram Kungataret Romgi WY tablet Fagat Pangamki Atopa Mioi Amadagina Gram Nifu Manga Romgi WY tablet Fagat Pangamki Haire Masiki Matakta mobile phone Taruk Gari Anishu Fagat Pangam Kre Haire Farba Mioi Sing Asige Manungda Lilong Usoi Pokpi Tharau Roktagi MD Mustakim Kauba Mioi Ase Ing Kumjali Sing Aniga Kungani Thoida Sapon Kep Lising Aniga Chaniga Sumna Mangada Heroin Purambagi Damak Assam Police na Guwahati dagi Faruraba Mishak Amani Kiamgai Mamang Lekai dagi MD Boboy Hairiba Mioi Asisu Ing Kumja Lising Aniga Kunda Guwahati da WY tablet Lising Taret Purambagi Damak Assam Police na Faruraba Mioi Amani Hairi Amaromda State Asigi Tongan Mamapam Singda Security Force na Aina Yadaba Nisagi Mayokta drive Chathaba Leptre Ngarangsu Akagnaba Pau Aba Fangbadage Manipur Police na Churchanpur District ki Songsibok Thingkang 5 village da thi bohumbagi thabak Chathabada Yum Amadagi Yamlaba brown sugar fagat pangam kre haire Makhatana investigation Chathanaba Yum Adu Singhat sub division ki manung chana leiba Tangjipol village dagi Chinsia Thang Chahi Yankhai Gani Thoi Haibak Khaiba Khangbangam le haire Mafam aduge
Nambol Bazar Women Vendor Association Anoba Senmitlon Manipur Nambol Municipal Council Bishnupur Forest Division ga punna khusham nana sinduna uzara thabagi thauram ama Nambol gi akoibagi tongan ba mafam singda ngasi pangthokre Nambol Municipal Council gi caretaker chairperson CH Basanta Nambol Bazar Women Vendor Association gi secretary H Kunjalata Anoba Senmitlon gi publicity secretary H Prem Kumar amadi atai thomi singsu saruk yaduna Nambol Makha Nambol Laitonjam Nambol Khaziri yauna tongan ba khul singda koina chatuna pungdol hainau Leihau yauna uzara kaya thake Nambol Bazar Women Vendor Association gi secretary H Kunjalata na phungdok khibada malem gi honglak liba ing asa asida saba kanghen hengalak liba ase aikhoi mioi bak khunaina hingbada wasilakpa asi thingbada kharada oirabasu mating oina ba haiduna upambi ama yanthatlaba matungda aikoina upambi manga thasi haibagi pandamda ngasigi uzara thabagi thoram asi pangthokpani haina mahangna phungduke koina hingbada yamna wasalakpa hingba ngamaktaba sabagi sang hingalaktuna sang naina aikoigi climate ta ahong balairakpa masigi mayokta aikoina pambi ama yanthalagadi pambi manga thagani haibagi wakhalonda aikoina khongjanga si changsinjabani aduga yamna nungaijai ngasi aikoina Nambol Bazar Women Vendor Anoba Senmitlon Manipur amadi sponsor tawbiba Nambol Municipal Council Nambol ga khusamnarga tawjariba thabak ase atopa kaithel atopa laikai na sumaina tawbiragadi amuna Manipurda afaba kunayama afaba sang phaba mioi kyamu tholakani habigi wakhalo lejai makha tabadasu siguma khongjang asi koi sanction minasi miyamna su mating pangbi haibo phum thamjeri National amadi international ki pau amuk pizari Bengal da changchilagli ba illegal immigrant singna state asige naha singna tawgudaba thabak kaya tawduna leire haina Prime Minister Narendra Modi na phongdokre wafam ase Bengal da pangthokkiba thauram amada mahangna phongdokkibani mahangna makha taraduna haikebada lagliba lishing aniga kunga tarukta Bengal da pangthokadoriba State Assembly gi mikhalda karigumba BJP lengak sembagi shakti miyamna sinarabadi state asida large scale tourism amadi infrastructure projects sing semgatuna state asigi masing yamlaba naha kayada thabak pinanabagi khujil thorang tawduna leire malemda leiriba tongan wa leibak singna infiltrator sing adagi ngakthokna ba akanba khongthang kaya paikhatnari malemda paikhatnari ba khongthang aduga manaba maongda Bengal dasu infiltrator sing dagi ngakthokna ba haiba ase BJP lengak laklaba matamda oithokani miyamna lakliba lising ani kunga taruke mikhal asida BJP da thajaba thamlabadi illegal infiltrator sing ngakthokna ba thabak paikhatpada natana thabak fangdana leiriba state asigi naharol kaya bu thabak pinana bagi project kaya ama paikhatkani haina su phongdokhi Yamna laibak thiba thodok amada ngase Arunachal Pradesh ke Yomi district laiba government ki residential school ama mai chakpagi thodokta mairoi ama sikre ahumna shokle haire police na phongdorakpagi matung ina thodok ase ngasi ayok angan ba pung anirom taba matamda district aduda laiba Papi Kurung Government Residential School ki boys hostel da mai chaklakhibani mai chakpa aduda mahiroi ama khudakta siki aduga atopa mahiroi ahumna sokhi haire soklaba mahiroi sing adudi Lukhi Pujen Chai Nipan Tanu Pujen Chai Mapan amadi Tai Pujen Chai Taramathoi ni makhoi sing adu West Siang District ta leiba Zonal General Hospital amada laikanari adum oinamak laikiraba mahiroi adudi haujik phawbada masak khangba ngamdri haire police na thodok adu matau karamna thokibano haibana kanna thijali haire
इंडिया के एक्सटर्नल अफेयर्स मिनिस्टर डॉक्टर एस जयशंकर ना यूएस की प्रेसिडेंट डोनाल्ड ट्रम्प की पॉलिसी असे ममांग लाखिबा यूएस की प्रेसिडेंट सिंह मतमदा अमुक्त उखिद्रिबा फॉरेन पॉलिसी नि हाइरदुना ट्रम्प की पॉलिसी असे नोकनिंग बफावी हाइना फोंदोखरे जयशंकर ना हाई ट्रम्प ना मालेम की लेबाक सिंगदा येंगलिबा मीडियंग असे मसागी सुमांग सिट्रिंगगे मीगी सुमांग हाना सिटपनी हाइरे इंडिया अमसुंग पाकिस्तान के कॉन्फ्लिक्ट कना अमतना खुद थिंजिंदुना मियोय अनि खतनाबा खामबगी थौदोक खुदोंग खतनाबा खामबगी थौदांग लौननबा होनारकपदा इंडियाना थवोंग अदु याबंग हमलोय हाइना फोंदोरक्तुना लाखिबनी चाही यांखै की तारीफ की मतंगदसु लेबाक असिगी लौमी सिंगी ओइबा इंटरेस्ट सोखलोय हाइबा वारेब असी इंडिया की होंगलरोयदबा वारेबनी हाइना महाकना मखाताना फोंदोकी सेंट्रल गवर्नमेंट पार्लियामेंट मॉनसून सेशन दा बिल पुथोक्तुना पास तौरबा मतुंगदा प्रेसिडेंट मुर्मुना एशियन पीदुना लेबाक असिदा सेल थुंगा मरी लेनबा ऑनलाइन गेम थिंकिबगा लोइनना हौखिबा इराय अमदी थांगजे नुमिता लेबाक असिगे तोंगान तोंगान मफम कुंथ्रागा माथोइदा एनफोर्समेंट डायरेक्टोरेटना रेड चथखरे ईदीना चथखिबा रेड अदुदा इलीगल ऑनलाइन अमसुंग ऑफलाइन बेटिंग चार्ज दा कर्नाटका के कांग्रेस एमएलए केसी बीरेंद्र ईदीना फागतख्रे हाइरे एमएलए असिगे युमदा ईदीना चथखिबा रेट अदुदा फॉरेन करेंसी लुपा करोड़ अमा यावना पुन्ना लुपा करोड़ तरागनी थोय अमदे लुपा करोड़ तरुक लोंगी ओइगदबा सनागा लोइनना लग्जरी कार मरी रिकवर तौख्रे मसिगे मथक्ता तोंगान तोंगान बा बैंक सिंगदा हांगबा बैंक अकाउंट तरागा तरेट बैंक लॉकर अनि यावना मसिंग यामलबा प्रॉपर्टी डॉक्यूमेंट कयासु फागत पंगमख्रे हाइरे फेडरल एजेंसी अमगे मतुंग इना एमएलए केसी बीरेंद्रना किंग यांखै एमएलए केसी बीरेंद्रना किंग 567 अमदी राजा 567 हाइना तोंगान तोंगान बा मिंग थोंदुना मसिंग यामलबा बेटिंग प्लेटफॉर्म कया चलाइरंबनी हाइरे पाउगी मरक थना अतेनबा ब्रेक अमा लौमिनसी इबे मकीगनो अजब तमो सिगी से नेक्स्ट टेम दी लक्ष्य न लक्ष्य लगा तम खरबनीने दादान से जो हाबगा अमत कीदबो असुमना मयामना मचंगो नाप्शन दुगम मसिगी युमसिबु असो नाम कोकदबतगी नेक्स्ट टेम की ना नाप सेली नेक्स्ट टेम की जोर हाबदी वर्क करब सेमनी जर्मन टेक्नोलॉजी सीनबना कंक्रीट तत्व किनबा मतमदा तपाम मुक्त बना एंगल अदुले नेक्स्ट टेम की स्ट्रेंथ इज इन द ग्रिप. Craving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it.
हिरम खुदिंगदा मिपाल तांगबना लमदम असि सेमिटलोंदा अंगक फंगना सोक्चिलकपसिदगी खरदंग ओइरबसु कनबा ngamnaba नोमुदा संग्रबा याद्रबा ग्रोसरी आइटम सिंग अहोंग ममलदा फंगहंजरिबा टोम टोम स्टोर क्वाकटेल हैनो खोंगेंबी नियर पिटंबरा स्कूल मियाम की खुदोंग चानबगिदमक अदोम अदोंगी अनकपदा ब्रांच कया हांगदोक्चरी क्वाकटेल मेन ब्रांच टेलीफोन नंबर 8974668678 वांगखै मेन ब्रांच टेलीफोन नंबर 9362450966 Sangakfam telephone number 9331608511 Thobal telephone number 9366490578 Bisnupur telephone number 8974324929 Kanchipur telephone number 97747240009 Asina Chingbani Aikoina Aikoigi Semitlon Fagatnaba Hotnabada Tom Tom Store na Achauba Thaudang Yahanbiyu ब्रेक की मतुंगदा मियामबो अमुक हना तरामना ओक्चरी सानाबगी पाव अमुक पिजरी डिस्ट्रिक्ट कांग एसोसिएशन जिरीबाम सिंधुना था असिगी अगस्त की तांग कुंदगी हौना जिरीबाम की बाबूपराद लेबा लमलेन कम्युनिटी हॉल कम कांगशंगदा जिरीबाम कसार अमदी हाइलाकंदी की कांकुट कुनगमा थोइना सरुक यादुना सानरिबा तरा मंगा सुबा लेट आरके लाला सना मेमोरियल मिक्स कांग टूर्नामेंट लिशिंग अनि कुन मंगा गे ngasi सानाखिबा प्रिलिमिनरी लीग राउंड के मैच दा SAYCA sorok ating biga YAOLB Champanagar bo Panjal Taragani thoi Nipanda Maithiba Pikre Hayang Nungthil Pung Amataba Matamda LECA Babu Paraga MNCB Ningthembam ga Sanaragani ngasi gi match asida N Kiran Singna amadi H Ibo Pishak Singha scorer oike ngasi gi match asi SAYCA sorok atingbi amadi YAOLB Champanagar Kangkut anina sanakhibani YAOLB Champanagar na tos ngamduna maikai khanki aduga SAYCA sorok atingbina kangkaptuna kangsanaba hauke ahan bahap mamangda SAYCA sorok atingbina YAOLB Champanagar bu Panjal Nipan anida mangjin thaduna laike half matungda Kangkut animagna kapna khiba adubu apiba matamda SAYCA sorok atingbina YAOLB Champanagar bu Panjal Taragani thoi Nipanda Maithiba Pikhibani Mathang tha September ahum phawba chathagadaba Bisnupur District Inter College Volleyball Tournament ngasidagi Thambal Marik College oinamgi Indoor Stadium da hodokre All Manipur Volleyball Association na NSS Unit Thambal Marik College oinam Sewi Nachau amadi NYVN Nauremga punna khushamnana sinba Manipur State 24th Mini amadi 45 Junior Boys and Girls ki Volleyball Tournament adu hogdokpagi thoram aduda Thambal Marik College oinamgi Principal Professor KH Mohan Singh Social Worker Dr. TH Soren Kumar Singh TMC oinamgi Mathematics Department ki HOD HH Tomba Singh Chemistry Department ki HOD N Syam Keshor Singh Zoology Department ki HOD Dr. M Somorendra Singh Political Science Department ki HOD Dr. O Mohindro Singh na athoiba mithunglen sing oina saruk yakhi Volleyball Tournament asida punna team taragani thoina saruk yaduna pangthokliba tournament asige ngasi ahoba numita match nipan sanaki aroibada maroiba pa umana pizari People's Union for Civil Liberties के मथक्ता सु मोटो केस लौखतुना असोइबा चुमथोक हनबा हाइदुना सोशल वर्कर अहंथेम संजोयना फुंगदुरख्रे माइरोय अमा किडनैप तौखिबगा लोइनना मरी लेनना लमदेंग चिंग एरिया हाइना सोशल मीडिया दा पलखिबा अदु अरान वाफमनि हाइना सेंदुरखले
Iramdam Ipurup Kanabaki Lanfamda, Tawai Kat Kravasing Mafamda, Langban Jaratam Kray. Saba Loidriba Belly Bridge, Sial Loktolaga, Tabak Subalep Kibaki Mayokta, Vigilance da Wakalagri. Amadi lining Laishon Amadi party politics ki Kenabat Hidana, I quite Puna Tabak Domina Shihana, RK Shanayamana from the Rugli. Hauziki oina di Mami TV na sandok jaba Manipuri Paulo Shinzare makata pa pau gida mak miling taduna review. Hindi magigano. Ano ba tamo? Sige yung isa, next time di na check sim na lang sila ba tamo sa banine. Dadarang si Juha habag ang takita mo. Asum na, mayam na macam bu ngap sen lugum. Basigi yung nasibu, aso yung ngap ko kada batagi. Next time di na ngap seli. Next time di zo ang habag ni laptop na ba same bani. Zaman check mo isi na na concrete ka mo na ba matanda. Kapag mo ang ka na angle at next time di strength is in the grip. Craving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it. Hiram Kudingda Mipal Tangbana, Lamda Masigi Semitlonda, Angakufanga Sokchilla Pasidagi, Kradang Oibasu Kanbanga Manaba, no Muda Sangraba Yadaba, grocery items sing, a home Mamalda Fanghanjariba, Tom Tom Store, Wakatel Hino Kumembi, near MITvPRIMETIMEenglishnews School, Miam Kudong Chana Bagitamal, Adomadongi Anakpada, Brands Kaya Hangukchari, Wakatel Men Brands, telephone number 8974668678, Wangkai Men Brands, telephone number 9362450966. Sangakpom, telephone number 9331608511. Taubal, telephone number 9366490578. Bisnupur, telephone number 8974324929. Kanchipur, telephone number 97747240009. Asina Chingbani. Aikoigi Semitlon Fagatnaba Hotnabada, Tom Tom Store na Achauba Thaudang Yahanbi.